ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯈ꯭ꯔꯦ amadi Churachandpur airport semgatpagi wafam leite haina aviation minister of state Muralidhar Moholna haikre Kurumjari ISTB bu meeting tabiri bu pumnamo putaram nokchari hoju pau sandona pisari Kokomina Sinba Manipur Kanba Kongchit Kwakatel Tidim Ground Miam Punlaba Matung Housik Chatba Hokre Mui Lising Kiana Kongchada Sarukana Maike Kiadagi Lagna Basuleptri Ing Lisingani Kungahumdagi Megi Humdagi Horakiba Irangasi Lushinduna Lanjina Duna Lady Bamiam Masamasagi Mayum the Hanjil Halo Manipur Gi Apunbegi Saktam Kaibi Yaroi Lo Kaina Changsilak Basing Masak Hangdotuna Masagi Maram the Halan Kikadabani Proxy War Lepu National Highway Singda Atingba Yaudana Chatba Halu Haibana Chingba Placard Sing Sezanaki Kongchadas da Tonganba Lamdam Kokomigi convener YK Dhirena Kongchadasiki Matangda Fongdorakpa Wafam Trani to Zataraba, Siguraba, Kaisisida, Ujikova, Zatara Libasida, India, Gomena Magi, Gomena Moebagi, Lopum Topo Magi, Braza Singa, Magi Misam Singa, Ying Miang Singa, Tato, Aduga, Makoina Masi, Narco terrorist Singa, Mishang Jungle Manmonga, support Toraganda, Eko Lairiba, Piva Mase, Putak the Lepakanda, Eko Lamdam Sigi, Uemagi, human right, violent Toriba, fundamental right, Mayama Magaliba, Eko political right. Among us, Namzilla Tami was a machine, two without the two machine, without the top Ragati, Miam Goiba, rising Mayama, Koidan Lakani, I was a Tamzage Aduna, Mashigi, Kongchata Sida, India Gomen, I go to Tamini Poti, Atuba Matamda, Manipur, Tangu Leta, Piva, Angela Pukulina, I go Jin Kuki, Narco terrorist, Akogi Lament, to anything Matata, India Gomi, Leno Dilo, Gimatuna, Lokat Pumtupa, I go Ain Goiba Tabushi to local Aganda. Tangku Letaba, community, putting Mata, Amaka Nushisana Ninginaba, Tokan Minaba, Manipur Kunaima, the Hena Bonaki, Tokaya, Manipur Miamna, Amusuka government, similar period pressure, Sigimatuna, Nana Lokatum to pushing to local, Lokatragati, Miam Goiba, Rising Pendabaki, Voices, Democratic Goiba, Kunjang Mayama, Madam Lapuya. Coordinating Committee on Manipur Integrity Kokomina Miyamga Punna Kusamnaraga ngasi India lengaki mathakta apunbagi kholau launabagi leminari ba furup khudingmak amatoina saruk yaduna Manipur kanba khongchadasigi lauthokibagi matungina ngasi nomagi oiba sintha leptuna Kaithil Singh thonghongna khidre tungan ba district singa faunariba passenger puba gari sing chena khidre school college amadi tungan ba loishang kyasu sintha lepasina maram oirega kana khidre sintha lepasida mai ising oil pump dharma karmaga anaye kamari leinaba sing konsiloi Amaramda State Amadi Central Security Force Singna, Tongan Mafam Sing the Palm the Batodok Sing Toktanaba, Ngak Senbagi Tabak locally. Churachandpur Airport Sengatpagi Wafam Late Haine Aviation Minister of State Muralidhar Moholna Haikre. Wafamasi, Hajik Chathariba Parliament ki Mifamda. All India Congress Committee ki Manipur State ke in charge Oribe MP Saptagiri Sankar Ulakana Pukhalakiba Wafam Amagi Wakum Piraduna Aviation Minister of State Muralidhar Moholna Fungdokibani. Aviation Minister of State Muralidhar Moholna Makat Araduna Greenfield Airport Policy Inglisingani Subna Nipan Hauzik Faubuki Oina Churachandpur District Airport Sanabagi propose Torpa Laitri Airport asi Sanabagi Yangshinaba Lam Khangdokpa natroga technical oina survey asna chingba tawbasu laite
अदुबु उरान 5.5 की मखादा चुराचांदपुर की हेलीपैड असी सेमगत सागतनबगी थबक पाइखतनबा खंगतबदा यावरी पाखुम अदुना मखा तारादुना अवांग नोंपोक स्टेट सिंगी बॉर्डर डिस्ट्रिक्ट सिंगना लंबी थोंगी खुदोंग चादबा क्या अमा मायोकनरिबसी गवर्नमेंटना खंगबगा लोइनना असिगुंबा खुदोंग चादबा सि कोखन्नबा रीजनल कनेक्टिविटी स्कीम RCS उरे देश का आम नागरिक उड़ान स्कीम की मखादा हेलीकॉप्टर अमदी फिक्स विंग की रूट सिंग सेमगतनबगी थौरांग तौरी मणिपुर की ओइना जिरीबाम मोरे पारबुंग तामेंगलोंग अमसुंग थानलोंदा हेलीकॉप्टर की सर्विस लेहनबगी थबक पाइखतबा यावरी हौजिक फावबगी ओइना RCS 34 की रूट मणिपुरदा अवार्ड तौख्रे मसिगी मनुंगदा हेलीकॉप्टर की रूट तरुक यावना रूट कुंदी ऑपरेशनल ओइख्रे हाइना फोंदोखी कोकोमी फार्मर्स विंग की लमजिंग मखादा अम्पा लौशाल कफपा लालुप अमदी लोयालुप न चिंग लुप सिंगना लमदमदुगी लौमी सिंग खुसमनदुना तुम्बा चाबा थीदना होटनबदगी लौपरी चौंगा हिनबदा थाव लौनबा हंगाम अमदी अतै मना मसिंग माइ पाकना थाबा ngamle खोंथांग असना लौमी सिंगी सेंथोक हेंगल हनबदा नतना स्टेट की इकोनॉमी फगत हनबदा मतिंग ओइगदौरी हिरमसदा पाउदममा लमदम असी लौमी सिंग लाइरबगी मरम असी अखोगी लौ उखरबा मतुंगदा लौमी सिंग असिना लबुक लमांग सिंग असी हंगंदुर थंबदगिनी हाइने एक्सपर्ट कया अमना हाइरबसु ngasi aina uhan jagadoribasi expert sing aduna haiba sing adugi one tainabada leiba fibam amani Imphal West ki manung chana leba ngairangmam da paktak nana hangam tharambagi phibam aduni miyamna ubiriba si hairiba hangam paktak na thariba si kanana kari ki tamka tharibano haibidu miyam punna taminasi November 2025 sida egi modern farm haidna inaugurate toraga semgiba du mapamni hairiba egi modern farm ngairambam tonokul lokol haibasi kokomi farmer wing da yauriba lomilu manga ampha kapa loksal lalu loyalu hairiba lomilu manga sina sigi mieng makhada lamdam sigi da leriba longmi singjiga khutsamnaraga khoi paksana mahimarung thanabagi adumba wakhan taminaraga hari mafam si paikhat sigibani igi modern pharmacy da paikhat siribasi mapung oiba igi culture gi maikai digi pirakpa red bean mustard pea aduga mukchori crop singsini lanai gi site gi chu are ba paisa jing putonar ga paksana mahi marong singji tha duna semkaliba mafamni igi modern farm si gi paikhat charibasi da maruina thengnari problem si irrigation ni koireng lokchau si emai gi dam si degi ising khara lakpasina pa ba lofam sing asi ising ji amaga ahing tum dage ising ji manghandana amadamuk tha ga irrigation ji koi manage tawraga pambi koi mahi marong singda puna honabani adubu yamna mai pangna mahi marong puthokadabasi nong tadabasina maram orakanda awabam oiki aduna lomi singi maikai degi yam kanna mari leinaba lenga amadi department singsida thamningi wafam di akoi hariba jaga sida farm pond singse taret nipan ji tawbiraba irrigation gi facilities thambiragadi hen lomi singjina puthokpa abadi tongan crop sing puthopagi honagani haibagi wafam sini maru oina hariba fam sida irrigation gi awabasin mayu narkanda ising kang garbanina igi modern farm sigi manung sida gohaji taraga tare deba koin tawris aduna tara tare sidagi akoini ising ji chingaga mahi marung singde lobuk singde piri adubu thamningi wafam di koi thau thalaga engine ising chingbanina paisa yam changba aduna sarkar gi maikai degi haibidi department gi maikai degi su solar system je tawraga koi mai gi sina ising chingbagi khudong jabagi system je khara piragadi longi singji kanaba hen phangani haibu wafamdani igi modern farm mapung oina lamdam sigi miyam si mipan tangdaba amadi mapan degi leiraga sarga miyam sina achoba sepa ma chalise masi kannabagi mi engsida lomi lup singsina koi punna honabagi tangai phadabutuni hariba thorang si koi tongan ba district singjeju lomi lup manga haibedi kokomi farmer wing na mi engje thamakanda manipur da chinjak te mi ton tangdaba haiba holau sida natna
thawak oina akoi hakteng na tawbaga loinana state sigi economy gi fium phagalamba miyam sigi leitalaragi mapung oiba awabji kokna bi tawsil torya poduni Kokomi farmer wing na agriculture department amadi mari lenaba department singa khusam naraga ngarang bam maning tano khulda koi paktak nana hangam thariba asi matau tamduna lamdam asigi hangduna leiriba lakul singda koi matam gi mahai barong adi mana masing tharabadi lomi singi senthop phagalanba amadi lamdam asi chinjak tami pan tangdaba lamdam ama oiba ngamgani haibadu sauna thajana hori ISTV pawgi damakta sagol sem sanjoy gi loinana pawdam jariba karnajit ngarang bam maning tano khul Imphal West Hansi Pagi Mertana tema Brentang nominasi. Dada! Ibe makigano. Asa betamo. Sige yung se next time tina checksin na laksilo ka tamgrabani ne. Dada lang se juhar habaga amta kitarbo. Asum na mayam na machalbo ngapshan lugum. Masige yung masibu aso yung an ko kada batagi next time tina ngapseli. Next time ti juhar habati ngaktok na basim bani. Zaman technology siya na bana concrete ka tok na tina ba matamda kapam na amuk kena hengal adli. Next TMT strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matungda mayamba umkhana taram nokchari makata ba pau pisari Juribamda English ngani kunga mari gi November thada angang yauna mioi taruk hatkiba gi thokdo duga mari lenana NIA na court ta pikhalaki ba charge sheet court na Connie Jane speakre chahi adugi November thada Juribam district ta kuki khulai bai ba singna chahi ahum rom ta suriba ma yauna angang ahum amasung nupi ahum puna mioi taruk fakhraba matung tamthiba mi hata hatok piraga turel da hundorakhiba thokdo duga mari lenana National Investigation Agency NIA na case duga mari lenana thigalaba matung mi hata duda chenaba mioi ahungi mathakta thangalakhiba charge sheet Special Court NIA na Connie Jane speaker thokdo duga mari lenana faraba Assam gi Moina Thol Khuldagi Thanglian Lal Rosang Mar amasung Jiribam district ki Borobekra dagi Khopui Mar gi mathakta BNS armed act amadi unlawful activities ki tongan ba section singi makhada charge adu thagalaki mihara duga mari lenana NIA na faduna hojik jail da leidiba accused ahum video conference ki khuthangda court adu da puthoki hairi Special Court NIA gi Special Public Prosecutor Defense Counsel amasung pikhalakiba record sing kupna yingshilaba matung Special Court NIA na charge sheet adu Connie Jane speak bani loinana NIA na charge sheet adu ki copy amadi atai mari leinaba che chang sing February ki 10 fawba ki manungta accused sing da pinabasu khangan ki hazulas lakpada maroiba paw amkhana pisari Manipur kanba khongcha tidim ground ki hokrai amadi Churachandpur da airport sengotpagi wafam leite haina aviation minister of state Murlidhar Mohol na haikrai Asufauge na dia ISTV na sandok churi ba pawmatang sa ila tinsin jari meeting tabi di ba pumako amukhana kurumjari